Ngasinumida waram phongki pa panam pausi digi maroi ba paukra sakang nabasing gi imbusta KNO gi makok thongbu lusing ba yaw na miyoi mari shiri laikidrabasing gi misang da leptun irang sagatpa yaroi UKNA Chusampu district ki Mongjang village manakta ngasinumiyung matung sakang nabasing na satarak pa imbusta Kuki National Organization KNO gi senior leader yaw na miyoi mari shiri amaromda ngasi satakhiba imbus adu United Kuki National Army UKNA na sathabani haina claim tarokri Police की फंग पाव के मतुंग इना चुसामपुर टाउन दगी किलोमीटर तरारोम लापना लेबा मोंगजंग विलेज मनाक जेसमी लंबीदा ngasi nungtul pung ohum lom tabada hana lumduna leramba sakhangdaba singna KNO gi lusing bayawna puna kedar uhum car amada lakpada atar akham leiter noi kapsilakpadagi makhoi uhum makok panduna car manung khulta sikhibani adugo manakna lambi adura salamba Kuki Nupi amana haidorakpa nungoi meruna panbadagi hospital pukhalaba matung asokpana maram oiduna lekidabani Embusta shikiba aduda Kuki National Army KNA gi political wing oiriba KNO gi deputy commander in chief oiba mayamna thenkho thang natragana thapi haina khangnaba thangboi haukip allies thapi haukip sain fukomanga saikogin sei kunthraga mari lepham taiseng chusampur lenga house sei kunthraga manga lepham singkon pang chusampur amte laikhidra bi nupi adugi maming Falhing say humdragani to lepham koite chusampur dagini Thalo thokphamda local police kangbu amasang silaktuna akoiba mafam sing yengsin bagaloidana kapthokraba nungmoi marugi tukning sing phangmangamki laikhidraba miyoi sing haksang chusampu district hospital da Marsori da postmortem gi damak thamkre thawdo osigi matangna police na case ma lakhotuna thigatpigi thabuk satawokre atopa pawgi likhuna magi matungina laikhidraba thangboi hawki more da leiriba Commando singdi attack sathabagi thawdok singi mastermind oiba miyoi ahungi manungda marks amani hairi Kuki Zau underground organization kunga manga ga government of India ra su agreement sign tawnari basi KNO KNA su yawribani amarom ngasi sathari bi embus adu United Kuki National Army UKNA na sirol amada claim tarakli sirol aduna Tenkho thang thapi ama suma ka loina rakpa miwe ani edu lup asina shibi serak pi kibani thapi hai riba miwe shina UKNA gi kedar tamin hunter koba naha ama yamna nungsi heitana hatpa ka loina lup asigi PR oiba satkho haw su magna tamthina hatki masidana tana magna Kuki Nupa kunthra gi mathak hat khri mak masayawna CSO singi kuthangna ori sanaduna lup ani nungsi sanana saminana bu wapam yana balai khre dubo yanaki bu wapam magna Thugai duna lakpani maki lusing makhara Kuki Nupa masa amadi nupi singbu makhoi sijinaduna business ki potlam amagum khalakpadigi makpu shibigi serakbini maramasna Kuki furupu nungshiba mi amatana laikhidraba singa sigi misangda lepe yaroi amadi makhata na irang sagatpa amadi problem thokon be yaroi karigumba wapam asigi mayukta thabuk torakpa singi mathakta chapsab action logani noidana security force na Kuki sing Phahanbada CID oiriba singi mathakta su action loragani haina UKNA gi makai gi warning tarakli amaromnana MHA ga ahum super round gi mifam pangtokre CSO singi makai gi mamang gi mifam na thamkiba demand sing thabuk wana pangtonaba MHA da ultimatum pikre Amoko kokomiam some folks kimiyoi taraga mapan na sabi mihut kangbu mana Ministry of Home Affairs ki official singa ohumnak suwa round ki mipam ngasi New Delhi gi Subramaniam Mark taliba Ministry si office tapang tokre kokomi amoko ama some folks na puno tadorak wachiol mada mitay CSO singi mihut singa ngasi MSA ki official singa ohumnak suwa waiba pangtoki ba mipam adu mai pakpa moiki Mifam adu session ani khaidok ayuki pung taramathoi makhai degi horaga nungthil pung ani phawba duga nungthil pung ani ga mini yangkhai manga degi horaga nungthil pung ahung ga mini kun ga manga phawba pangtoki mifam aduda all Manipur United Clubs Organization amuko amasum coordinating committee on Manipur integrity kokomi gi oina mihut tare duga Federation of Civil Society folks ki mihut manga puna mihut taraga mapan saru yakhi Ministry of Home Affairs ki makeda Special Advisor AK Mishra Information Bureau ki Joint Director Rajesh Kamle Information Bureau ki SP Singh Sunil Kumar masum Rahul PR Saryaki ngasi ahanbo session aduda point ahung gi matana khanaki duga anisuba session dana point anida kumna khanaki buwapam sing adu mamangi mifam CSO sing asigi maikedi gi demand tawduna lakhi buwapam singni
CSO singi maikei Manipur gi loising loya da ladiba khul singi khunsa singna thengnari khudong sadaba sing national highway sahi ani hena thingkhibana tampak ki miyoi sing maru oina mitei community ki miyoi sing na mapalam satpada tangai fadana flight sataba yadabana sen thungi yauna mayuk nari bu khudong sadaba sing lau singu gi matamda lawmi singna laukumdana thabak subda numai kapsilaktuna ayat apan piba kian khangan bagi thabak sing sa tharakli baloina ITP sing na mayuk nari bu khudong sa da kya gi marik sumbu wapam sing putoktuna home ministry gi official sing da khan ki mihir kangbu dun handa ukulda state ki thak ta pangthuk ki Siruli festival coverage ta wasat pa paumi kangbu na tongba state ki basta Manipur thabu wai muthat na ba khangalakhi bu wapam amadi ekoi kuidringa de Bisnupur district ki phubala da lausuba ahlama ko ki kulai pai bisna nomai kapsalakpadi gi aso apan nangkhiba thangtok singsu khanki hanadigi hawna demand tawtuna lakhiba wafam sing national highway athubuda hangdu loijing loya da ladiba kunja sing ningthina ngak sienbegi thabak lokhalu aki ekhang leitana lawmi sing lawsubu yahangadabani IDP sing masagi mayumda hanjanba yanaba thabak lokhatgadabani Manipur gi territorial integrity kaibi yaro heba wafam sing asi thabak to onthoknaba central government na thabak lokhatgadabani heba wafam sing home ministry gi official sing da thamki masidana tan suchampur amasum kangpokpi Fauna CM kilometer sahunga nifugo humdoi sangba illegal road asigi detail report pina basu takshinki loidana athubada NRC satna hanba wapam tamki home ministry gi makai digi su positive over response piki hairi panmaya abadi hauki ba thangja numite imphal pangto ki ba pawgi mipmada CSO singa sigi lusingba singi makai digi handak ohumlak subu oina wari sanaga dori basida hana demand sing thaba oina athubada pangtok to miyamna utnaba ultimatum piragani karigi mu wapam sing asi thaba oina central lengala pangtok to patara badi makhata na ministry of home affairs ka wari sanaro su phungdok palai khrabani amaramdana Chuchampur kangpokpi amasung more da mitei khunda hanba National Commission for Scheduled Tribe tak kohorna taksingkhri Chuchampur kangpokpi amadi Tenopal district ki more da mitei sing khunda ba yahandana ba Kuki Organization for Human Rights Istras kohorna ngasi National Commission for Scheduled Tribe NCST gi chairman ayib sirol ama thaduna taksingkhri kohor gi chairman S Benjamin Mote na khuyek pi duna sirol adu thakibani Benjamin Mate Kumza English Singaniga Taraga Mapangi Lok Sabha Mikal the Outer Manipur Parliamentary Constituency BJP gi mere oina mikal thengna khibani Benjamin Mate na khuyek pi duna National Commission for Scheduled Tribe ki chairman thaki ba sirol du Manipur gi singi district sing maru oina Chuchampur kangpokpi masum more asi tribal miyam gi lam oidi bani adubo non tribal oiriba mitei sing hariba mafam sing da ain kana sangsilaktuna khunda laita silakliba kudakta yahan bidana ba thabak lokhat pi hari sirol sin hai Indian Constitution the tribal gilamda atopa sing sangba amadi lam khopsalakpada atingba piduna scheduled tribes singi socio cultural identity customary right amadi economic security bu preserve toribani Manipur si mga suba schedule gi manungda chandragasu mafam asigi oiba tonganba ek amadi law lejaba mafamni Manipur Land Revenue and Land Reform Act 1960 ki schedule 158 ki matungina tribal amana non tribal amada lam transfer tawiyati tawge harabadi hana deputy commissioner digi ayaba lawdabane dubo lam transfer tawba duna tribals ni sokada oirabdi deputy commissioner na permission piti provision asigi matungina akhanaba permission ama yawdrabadi tribal gilamda tribal natan haibadi scheduled tribe nataba mitaina laibada athingba piri masigi mathakta Manipur Legislative Assembly Hill Areas Committee Order 1972 gi makhada Hill Area Committee lingduna tribal singweba tokhaiba administrative procedure ama laijaribani Manipur si mga suba schedule sandrabasu Constitution ki Article 46 schedule tribe ki akhanaba protection pinaba wapam pali siolosina makhatara duna Chuchampur amasu masigi oiba mafam sing na mitei sing na aran mamong kyada khundasilakli makhoina masagi ming nataba atoppa gi ming sisinaduna lamsing in cross taksilakli amaramna kangpokpi district ki oina su non tribal miyoi sing namduna khundasilakli more da su mitei amasum non tribal immigrants sing khundasilakuna tribal sing demography da sound akaiba pirakli henasu siroladuna pali mataki wapam sing asu bulumna lawiraga commission gi makedigi Constitution ki Article 338A ki makhada scheduled tribes sing buning thina ngakpi sanbinaba thabak lokhat pagaloinana tribal land non tribal oiba mitai na khundarakli basu khuda thingbinaba thabak lokhat piyo haina National Commission for Scheduled Tribe ki chairman ge pukning sing silakli tetang sumna myamna thamjaramge hauskoina di myam paus mata solution jarage mas makhata ba no update myam punang aminasi